ꯋꯥꯅ ꯑꯩꯈꯣꯏꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯍꯧꯕꯗ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ ꯅꯣꯡꯃꯗ ꯁꯨꯃꯤꯠꯇꯒꯤ ꯈꯪꯗꯦ ꯏꯇꯥ ꯅꯣꯔth ꯏꯁ ꯋꯨꯃꯦꯟꯁ ꯅꯦꯠꯋꯥꯔꯛꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯋꯤꯚꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯏꯗꯤ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯇꯥ ꯅꯣꯔth ꯏꯁ ꯋꯨꯃꯦꯟꯁ ꯅꯦꯠꯋꯥꯔꯛꯀꯤ ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯆꯦꯌꯔꯄꯔꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯐꯤꯌꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏ NGO ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯈ꯭ꯔꯦ, ꯃꯁꯤꯅ ꯏꯟꯃꯦꯠꯁꯤꯡꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯃꯈꯩ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯂꯣꯏꯅꯅ NGO ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯤꯁꯅꯨꯄꯨꯔ, ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞ 12ꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ NGO ꯑꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯈꯛ ꯄꯤꯕꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯁꯦꯟꯊꯥꯡ ꯃꯆꯥꯁꯨ ꯄꯤꯈꯤ꯫ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯑꯣꯏꯅ ꯏꯟꯃꯦꯠꯁꯤꯡꯗ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ, ꯃꯁꯤꯅ ꯃꯈꯣꯏ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯈꯔ ꯃꯈꯩ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯏꯗꯥ ꯐꯥꯎꯟꯗꯦꯁꯟꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒ ꯈꯨꯠꯁꯝꯅꯔꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯁꯦꯟꯊꯥꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯁꯥꯅꯕ ꯀꯣꯟ 10 ꯂꯣꯝ ꯍꯦꯟꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯣꯏꯅꯥꯝꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ, ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯇꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯀꯦꯟꯗꯜ ꯁꯥꯕ ꯍꯩꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯕꯒ ꯂꯣꯏꯅꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯟꯅꯅꯕ ꯃꯊꯥꯁꯨ ꯁꯥꯗꯦ, ꯃꯔꯝꯗꯤ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯕꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯏꯇꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯦ ꯑꯃꯗꯤ ꯂꯩꯅꯔꯦ ꯇꯥꯕꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯅꯤꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯁꯤ ꯏꯔꯥꯡ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯍꯤ 10 ꯍꯦꯟꯅ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥ 2 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯇꯥꯒꯤ ꯇꯤꯝꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯇꯤꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯣꯂꯥꯡ ꯁꯥꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯇꯥꯒꯤ ꯇꯤꯝꯅ ꯂꯩꯕꯤꯗꯨꯅ ꯌꯣꯟꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ꯫ manipur oiragasu natraga anywhere mapanda bangalore da oigera US oigera any organization sida nupi gi role se lighting ki type to ko yang ornamental oina jagoi sabani khangde natraga cha puthokpa ko ya phajaba lighting oina suaina sum to sum observe ujaba hai tare ko mapam ko namta manipur da natta ko abigi dais to khamda sum peace na masing kum jam da bagumba adigi decision lawba matam da so achauba ko club ta dum aina haise mayam adum khangri ram mari ko du sabe ne du thare da ko khode kha ko ha badum kha sa kha dum su ka de ko kha ko tha ko ri ba ala ma kha dum tha ne adum ke kum suni badum ne thaba ke ma tawri ko tha ba khane da de ke na sa ge se mu tawri na sa ge na mu ko se mu thi re mu ta te na sa ma we do me da mo ra ko ta mu yo lo na su ko chen chen adum ta ho we me da mo ta ko de ge dum kusana ba de ge 사업도 좀 해디 포체 미라는 좀 없어도 이거는 뭐 하지 마음 뭐 하기 되게 숨어서 해디 한번 되게 와 그냥 생각이 봐 마음 저거 이니 그냥 뭐 저거 어떤 거 잡다 해디 너무 비다 왜 이니 그렇다 뭐 그냥 생각이 뭐 좀 뭐죠 아주 일단 뭐 마음에 생각이 되게 내가 뭐 저기가 마켓에서 좀 그렇게 타고 숨어도 지만 것도 뭐 좀 보다 않다 왜 봐. 그 세상보다 타고 마만가 손다 타방놈다 타고 마만가 세마나디 아저 손다는 양봉이요 아저 사람들은 양 땅 와야 adumai taraga moina mamando yana tabadagi polang pide ngari nongna bagi hojiksu lobi adumai taraga polang saraga ai dele adugari kikenda leba matamse tha ani gumbadi yang wai wakhanje adum ai sukwana tara ka aga adi tara paiga adum sabu matamse sigan maro makrai ba adagi tara adu kotak pagi mayam ma adagi mit tara adu matamse be adumai wana ꯑꯩꯈꯣꯏꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯍꯧꯕꯗ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ ꯅꯣꯡꯃꯗ ꯁꯨꯃꯤꯠꯇꯒꯤ ꯈꯪꯗꯦ